House of Alina Sinduna Hayang February Mangadagi Imphal East District ki HAPTA KANGJEIBUNG PANGTHOKADOURIBA Bridal Couture Festive Season Fall Winter 2023 Fashion Event ki Mangoinana ngasi ayuk pung 3 mga rom taba aduwaida event pangthokpham asimaktada Shakhangdaba Shing na bom langsinduna Pokhaihallamle. Bom Pokhaihallamle mafam adu mi leitaba mafam oibana asok apan makti yauhodre hairi. Thaudol thofamdagi fangba paw amagi matung ina bom adu HAPTA KANGJEIBUNG ki kha thangba saruk ki mamang thangba fencing mayada pokhaikhibani. Bom Pokhaihallamle thokba adu hek thokhibaga Imphal East District Police ki SP M Pradeep amadi district asigi makok thongba police official singna thaudol thokphamda changsindu yengsinki. Thaudok asiga mari lainana Porompat Police Station na case ama lakholaba matung thizin humjin bagi thabak chathaba hokre hairi. Nakalamromda thaudok adu hek thokpaga Imphal East District Police ki commando team amana HAPTA KANGJEIBUNG li akoiba mafam singda paksana thiba humbagi thabak chathaki hairi. Thazabiyaba pawgi likhun amagi matung ina Bollywood ki maming leirabi actor Sunny Leone na showstopper oina saruk yagadoriba Bridal Couture Festive Season Fall Winter 2023 Fashion Event asi pangthokpa yaroi haina lalholub amana organizer singda athingba pirakhiba lei hairi.